ꯑꯃꯨꯛ ꯍꯟꯅ 8974829580 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯈꯪꯕꯤꯕꯁꯨ ꯌꯥꯒꯅꯤ꯫ ꯈꯪꯍꯟꯖꯔꯤꯕ ꯁ꯭ꯇꯦꯁꯟ ꯃꯦꯅꯦꯖꯔ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥ ꯎꯆꯤꯋꯥ꯫ ꯍꯧꯖꯤꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤꯕꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ꯫ ꯑꯍꯥꯟꯕꯃꯛꯇꯗ 91.2 ꯃꯦꯒꯥꯍꯔ꯭ꯠꯖ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕꯗ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯅꯛꯅꯕ ꯑꯃꯗꯤ ꯅꯁꯥꯅ ꯅꯥꯏꯅ ꯋꯥꯔꯧꯕ ꯑꯃꯗꯤ ꯍꯟꯊꯕ ꯂꯣꯏꯅꯕꯅ ꯃꯥꯡꯖꯕ ꯎꯒꯅꯤ꯫ ꯑꯅꯤꯡꯕ ꯊꯕꯛꯇꯤ ꯄꯥꯡꯒꯅꯤ ꯑꯃꯗꯤ ꯂꯟꯁꯨ ꯆꯪꯒꯅꯤ, ꯋꯥꯅꯣꯝ ꯊꯧꯅꯣꯡꯕ ꯀꯥꯟꯅꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ꯫ ꯕꯤꯔꯁ ꯔꯥꯁꯤ ꯍꯩꯁꯤꯡꯕ ꯁꯥꯔꯕ ꯃꯥꯡꯕꯗ ꯊꯨꯡꯒꯅꯤ ꯑꯃꯗꯤ ꯀꯤꯕ ꯆꯤꯡꯅꯕ ꯍꯥꯟꯅꯒꯨꯝ ꯂꯩꯒꯅꯤ, ꯃꯤꯋꯥ ꯊꯥꯖꯒꯅꯨ꯫ ꯃꯤꯌꯥꯝꯅ ꯌꯥꯕ ꯊꯕꯛ ꯄꯥꯡꯕꯗꯤ ꯃꯥꯏꯊꯤꯕ ꯂꯩꯔꯣꯏ, ꯌꯦꯛꯅꯕ ꯉꯝꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯁꯥꯒꯤꯇ ꯈꯟꯒꯅꯨ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯏ, ꯂꯩꯉꯥꯛꯀꯤ ꯂꯝꯗ ꯃꯥꯏ ꯆꯥꯎꯅ ꯄꯥꯛꯀꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯪꯖꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯀꯔꯀꯠ ꯔꯥꯁꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯤꯆꯪ ꯐꯪꯕ ꯑꯃꯗꯤ ꯍꯣꯠꯅꯖꯃꯟ ꯐꯪꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯥꯎꯕꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯂꯩꯔꯁꯨ ꯄꯣꯔꯝ ꯌꯥꯠꯄ ꯍꯩꯕ ꯑꯃꯗꯤ ꯊꯥꯒꯠꯄꯤꯕ ꯐꯪꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ꯫ ꯁꯤꯡꯍ ꯔꯥꯁꯤ ꯌꯦꯠꯅꯕꯒꯤ ꯂꯝꯗ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯐ ꯑꯄꯨꯟ ꯀꯣꯛꯆꯒꯅꯤ ꯑꯃꯗꯤ ꯂꯧꯁꯤꯡ ꯆꯥꯎꯕꯅ ꯋꯥꯈꯜ ꯇꯥꯅꯗꯕ ꯂꯩꯔꯝꯂꯕꯁꯨ ꯇꯥꯅꯕ ꯌꯥꯒꯅꯤ꯫ ꯑꯆꯨꯝꯕ ꯆꯠꯄꯗ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ꯫ ꯀꯟꯌꯥ ꯔꯥꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ, ꯆꯤꯡꯅꯒꯅꯨ꯫ ꯈꯨꯠꯆꯥꯎ ꯊꯥꯕ ꯑꯁꯤꯡꯕ ꯇꯥꯒꯅꯤ꯫ ꯅꯆꯥꯛ ꯅꯔꯜ ꯆꯥꯎꯈꯠꯀꯅꯤ ꯑꯃꯗꯤ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ꯫ ꯂꯦꯡꯗꯕ ꯂꯟ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯖꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯐꯪꯖꯩ꯫ ꯇꯨꯂꯥ ꯔꯥꯁꯤ ꯊꯕꯛ ꯄꯥꯡꯂꯅꯤ, ꯋꯥꯈꯜ ꯊꯣꯛꯀꯅꯤ꯫ ꯅꯤꯡꯕꯗꯨꯃꯛ ꯃꯤꯅ ꯏꯟꯁꯤꯟꯕ ꯉꯥꯏꯗꯅ パꯡꯕ ꯌꯥꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯇꯥꯕꯅ ꯅꯊꯛ ꯊꯣꯡꯕꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯐꯪꯖꯩ꯫ ꯕꯤꯔꯁꯤꯛ ꯔꯥꯁꯤ ꯑꯁꯥ ꯆꯥꯎꯔꯗꯤ ꯑꯉꯝꯕꯒ ꯃꯨꯛꯅꯕ ꯂꯩꯒꯅꯤ, ꯋꯥꯈꯜ ꯐꯥꯊꯧ꯫ ꯃꯤꯡꯆꯠꯇꯤ ꯐꯪꯒꯅꯤ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯄꯣꯔꯝ ꯌꯥꯠꯂꯗꯤ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯖꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯔꯅꯤ꯫ ꯙꯅꯨ ꯔꯥꯁꯤ ꯄꯥꯎꯗꯤ ꯅꯨꯡꯉꯥꯏꯕ ꯇꯥꯕ, ꯑꯔꯥꯞꯄ ꯃꯤꯒꯤ ꯃꯇꯦꯡ ꯐꯪꯕ ꯑꯃꯗꯤ ꯄꯜꯂꯝꯕ ꯁꯦꯜ ꯊꯨꯝ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯃꯄꯥꯡꯅ ꯋꯥꯔꯧꯕ ꯑꯃꯗꯤ ꯄꯪꯊꯕ ꯂꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯇꯥꯕꯤꯌꯨ꯫ ꯃꯀꯔ ꯔꯥꯁꯤ ꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯨꯡꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯋꯥꯈꯜꯁꯨ ꯊꯣꯛꯀꯅꯤ, ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯒꯅꯤ꯫ ꯄꯥꯎꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃꯗꯤ ꯃꯤꯋꯥ ꯂꯧꯒꯅꯨ, ꯀꯥꯟꯅꯔꯣꯏ, ꯂꯟꯗꯤ ꯆꯪꯉꯤ꯫ ꯀꯨꯝꯚ ꯔꯥꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯑꯅꯧꯕ ꯑꯁꯥ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯀꯅꯥꯗꯁꯨ ꯊꯥꯖꯔꯨꯅꯨ ꯑꯃꯗꯤ ꯅꯛꯅꯕꯅ ꯍꯦꯟꯅ ꯇꯥꯊꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ꯫ ꯑꯁꯥꯎꯕ ꯐꯥꯊꯧ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯃꯇꯝ ꯃꯥꯡꯗꯅꯕ ꯍꯦꯟꯅ ꯑꯁꯥ ꯆꯥꯎꯕ ꯑꯃꯗꯤ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯇꯧꯒꯅꯨ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ, ꯊꯧꯌꯥꯝ ꯄꯨꯒꯅꯨ, ꯂꯟꯗꯤ ꯆꯪꯉꯤ ꯑꯃꯗꯤ ꯌꯦꯠꯅꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯑꯁꯥ ꯆꯥꯎꯒꯅꯨ꯫
Ngasigi matam-matamgi wafamda puduna laksari, hena sapagadaba kari tawgadage, punna wakal taminabagi tangay fadaba haujiksu layri. Novel coronavirus COVID-19 gi matang amasung masina miyoybida pirakliba saiting sainagi maramda sandokna hairudrabasu yari. Malengi mafam pumnamakta layriba nupi angangsing yauna mipum tingna khangnare, masigi maishasu langlakpa chahi ama henjilakli. Haujikna Chinagi Wuhan City dagi sandorakpa haukraba chahi amagi matung dagidi masigi second wave haiba amamuk nauhaunana thoraktuna hanadagi hena sativa fibam amada lahenlaknaba hotnabadawna tawrakli. Leibak asina laina laisasing asi mayok nakibadagi ihan hana masidagi ngakthoksanabagi laukalakpa ahanba thabaksingi manungda Government of India gi Ministry of Home Affairs na Mars kungamari English sing ani kunda laibak sigi mafam pumnamakta lockdown gi athingba thamnabagidamak order thoktuna laukhatkiba section tharang singdu ningsingba yai. India government ki maikaidagi laukhatlakliba thabak sing adu laibak sida chatnaduna lakliba Disaster Management Act English sing ani manga section tara ani amana piba provision singi power dagini Tausanu laibak sigi miyamgi mamal yamlaba punsi sing miyoybagi thawai manghanba ngamba laina sidagi kalhaunabagi damaktani adubu luribadi laibak pumbada total lockdown gi pumthing thingjinbagi athingba fawba matam sangna thamjinkhibagi mathakta laina asi laisat sigi mayokta laukhatpa yaba thabaksing laukhatkibata natana covid patient makhal khara fawba puthoktuna laibak sida khakta sijinnaba haurakpaga iroinana Atopa laibak singda fawba piba ngamlaklaba Indiana amuk hanjinna laina sigi tamthiraba laichat mayok narakliba asi karigino haibasini. Matang sidadi hona zakriba pumnamaktu kabikai oibagi utong ahobada ising haibagum thokkibadagira natragana nungsit mairam lasing kapi fibamda chathakibagira haibasi hanagi laukhattuna hauzik fawba laukhalakliba section tharang singni hairibasingdu dissect tawraklaga postmortem tawduna yengbagi tangai fadaba leitribara hangningi maramdi malemgi laibak singi manungda mi singdasu khwaidagi yamna laibak sing khut thektuna panarakpada mangjil thana yauriba laibak sida chai ama hena chupna laina sigi mayokta leijaba losing pangal puthoktuna lanthen naraklaba fawada haujiksu areng puthabagi fibamda lehelliba karigino Maswaidadi tangai fadana changba government ki maikaidagidi integrity transparency amasung dedication gi thabak sing pukchel sengna tawkhidarabra haibasigi wahang lakli hotnaba yamba makhai honaraklaga fibam su fagalakpa leraktrabada hairiba ngarang April tang 19 English sing ani kungamatoi khaktada laibak asigi oiba positive oiraba miyoi singi masing lak ani lising humpumathoi chamangaga tara oirakhibasina tai Manipur dasu numit karanigi mamangda nongmada positive oibagi masing ani ahum natraga mga tara damak oirambadagi ngarang khaktada miyoi humbudraga nithoi positive oirakhi oirakliba fibam sidadi konjeng kokphaina honaba makhai honaraga manangalda marumpui haibadugi fibamda much ado about nothing haibaduda tarakle haibasini maram aduna hauji ngasimak kari karamba hena safagadaba thabak taw thauram sing laukhatlakadage haibasina til yotharaga khanduna prap tahodaba yaraktri thabak asi government khaktana pangthorakliba non government organization sing civil society organization sing maru oina lanai miyoi singa punna wakhal taminabagi tanjadudagi thengnarakpadagi haujik Thabak thauram sing asi masibu khutpai naramba L Janta Kumar bu minister famdagi logthokkibadagi chief minister na paisinduna lakli CM na paisilaga loisang singi thabak thauram sing sonthare mangam sandre haibanatte sillibat chief minister gi yamlaba thaugai pumnamak maraktudagi hel gi thabak si haujik oirakliba fibam si yenglaga makhong yanggadaba MLA amabu minister ohellaga puhanduna koichen chelhanbana mateng oigadra haibani loinana pandemic asibu mayok naduna masidagi ngakthoknaba hotnabagi lak lokhallakliba thabak sing asisu government amasung miyamgi marakta
mutual understanding ama lehellaga pangthorakpana mahai yangani khali face mask upu foot taruk lapna social distancing tau hairaga loinana ngakna chatkadaba SOP sing lauthokpadagi hendoraktuna lockdown amadi curfew na chingbasingi thabak laukhallaklabasu hairibasing asi miyamda impose tauba oina thokhanbagumni tangai fadana laukhattaba yaraktabadagi thanglakba khongthangni haibagi wakhal taminahanba changi isam sambada curfew na take care for you haibasini haibasi khanghansi state sigi loisang pumnamaki mathagdagi health services na amuka suhena thaudang zawna miyam punba tinbadasu khudong sadaba leiribanina kari karamba pambai siznaraga miyambu wakhal tahangadagi khantharaga thabak paikhat haningi tabak sing asisu amuk anirak khak maming tagi oina tawbagi hainabidu thadoklaga matam changhanduna khara toina pangthokadabani mipum tingna khusamnana lokhat minagadaba cheksin thorang singni haibasi mami tahanba chungani oirakliba fibam sidadi yumthong khudingmakta bukham thinbagi tanjadu natre hainingi masininga sigi pujarakliba matamgi wafam